Kuki militantsingna Nagasinggi thamoi soknanaba khoi mahumda chaina thillaga sanaba tokadabani. Khulai paiba Kuki volunteersing militantsingna Nagasinggi interest soknanaba khoi mahumda chaina thillaga sanaba tokadabani. Nagasingna khangba ngambagi pangkhai lankrabadi thoaningdaba Naga Kuki Frup umkhanabagi amuk hanna thoklakloi haningai leite haina Manipur Naga Youth Organization na Kuki militantsingda akanba warning tawkhre. Ngasi MNYO gi media wing na thadorapa chirol amada ngarang masing yamjadaba liangmai Nagasingna kundaba Kangpokpi district ki Konsangkul Pelaista Kuki militantsingna base tawba Bafai Kuki singna landaduna mioi tara hena asok apan nangankibagi thawdok adubu kham thengna yaningdaba phongdorakli. Cherol asina makha tana hai lavlon Bafai amasung atai ain kaina changlakpa khunjasingga lautunaraga Konsakhungi liangmai singda mamangdasu kayarak hana attack chathaduna Naga amasung Bafai Kuki singi marakta fruki umkhatnanaba thoknanaba chillaga lakhibani. Konsakhun asi ariba Nagagi kul amani liangmai lon ngangba Jeliarong ipuisingna masing yamduna kundaba Kangpokpi district ki kul amani. Hariba apipa frup asida Khulai paiba Kuki militantsingna ngahak leitana phuna chainaba asina singba hingsagi thabaksing chathaba asina Naga Kuki anigi marakta amuk hana frup anigi umkhatnaba thoknaba mai chubagum thokle. Kuki singna maru oina Bafai Kuki singna Nagagi maru oiba Jeliarong ipuida tattana chatharakliba mioi minai sing asi khangba ngambagi wama lankrabadi Nagasingchu aikhoigi lam amasung hakanjanaba khut handlakpa natana upai leite. Kangpokpi districta masing yamjadana khundariba Jeliarong ipui maru oina liangmai amasung atai Nagagi apipa frupsing matam pumnamakta Kuki singi victim oiduna lakli. Masi communal oiba Kangpokpi district administration na masing yamba Kuki singi michang changbagini. Masigi mathakta mitai Kuki gi umkhatnabada semgakkiba Kuki militantsingna afaba makhalgi khulai pairaga back tawbadagi Kangpokpi districta khundariba masing yamjadaba Naga frup apipasing hena mipaiba fibamda lakli. Election petition fine da MLA Karamcham tha anigi manungda High Court da karaknaba khangankhare. Haukiba chahi 2022 da pangthokkiba 12 suba Manipur Legislative Assembly gi election da Langthaban Kendragi damak High Court of Manipur da langkhatkiba election petition fine ga mari leinana Kendra asigi mihut oikiba MLA Karamcham tha anigi manungda High Court asimaktada laktuna witness examination pinanaba High Court of Manipur na khangankhre. Taranaga nithoi suba Manipur Legislative Assembly gi mikhal ga mari leinana Kendra asigi mihut oikiba ex MLA Okram Joina High Court of Manipur da langkhatlakiba miscellaneous election petition fine number 6 of 2025 ki proceeding tha asigi ahumda High Court of Manipur gi Chief Justice Dr. Krishna Kumar gi Vesta hearing chathaki. Hearing adugi order na MLA asibu tha anigi manungda court examination witness pinanaba khangankibani. Election petition fine adu Langthaban Kendragi mihut oikiba Karamcham gi mathakta listener gi maikaidagi tonga point tarukta fine oil langkhalakibani. File aduda palibadi MLA Karamchamna election nomination fine gi form number 26 ta paliba criminal case pending labasing matangdasu mayek sengna pande hari. Petition fine asigi form number 26 ta makha tana yauriba MLA Karamcham gi lanthum mayek sengna pande. MLA asigi highest education qualification asi Bachelor of Textile Engineering hariba asi aranba submission ni. Masiga loinana chatharakiba election asida Langthaban Kendra da MLA asina voter singda aranba thawong kaya sizinaki haina fawba pali hari. Kanglei apunba kholaudagi aggression amatang Amit Shah amadi Modi na yaifare haruba Oscar Ali bu khosaunaraba mitai pangal isinau singi asakpa maida gi hairubagi Oscar Ali gi yum pangal khunja miyamna mai thabikre. Kongba maru laifamlenda lai khurumba changlakpa mioi khudingmaki mobile phone pumnamak Central Force na laifamlenda amata fusilhamdabagi maram kari leibagi no hangnarakli miyamna.
ꯔꯣꯕꯤꯟ ꯃꯉꯥꯡꯗꯒꯤ ꯑꯒ꯭ꯔꯦꯁꯟ ꯑꯃꯇꯪ ꯏꯟꯗꯤꯌꯥꯅ ꯏꯟꯇꯔꯐꯦꯁ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯅ ꯃꯤꯂꯤꯇꯦꯔꯤꯌꯟ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯤꯔꯣ, ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯕꯣꯝ ꯊꯥꯗꯕꯤꯔꯣ, ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯇꯦꯔꯣꯔꯤꯁ ꯍꯥꯏꯁꯤꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ, ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ, ꯅꯨꯄꯥ ꯆꯥꯡ ꯌꯦꯡꯖꯔꯒꯦ, ꯑꯉꯝꯕꯗꯨꯅ ꯂꯩꯍꯧꯔꯁꯅꯨ꯫ ꯃꯤꯅꯥꯏꯅ ꯃꯨꯛꯈꯥꯏꯔꯒ ꯃꯋꯥ ꯂꯧꯗꯦ, ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯄꯨ ꯑꯩꯈꯣꯏꯅ ꯈꯣꯡ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯒ ꯍꯦꯟꯅ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯁꯤꯑꯦꯟꯑꯦ ꯑꯃꯗꯤ ꯁꯤꯑꯦꯟꯑꯦꯐꯅ ꯇꯣꯟꯖꯦꯡꯒꯤ ꯅꯥꯜꯖꯦꯜ ꯚꯤꯂꯦꯖꯇ ꯖꯨꯃꯤꯅ ꯇꯥꯕ ꯈꯨꯜ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯖꯨꯃꯤꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯔꯦꯕꯤꯖꯅ ꯅꯥꯕꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ 894ꯅ ꯍꯨꯏꯅ ꯆꯤꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯖꯥꯎꯐꯦꯗꯒꯤ ꯁꯟꯗꯣꯔꯛꯈꯤꯕ ꯍꯨꯏ ꯑꯃ ꯍꯧꯗꯣꯡ ꯁꯟꯗꯣꯔꯛꯄ ꯂꯩꯅꯥ ꯔꯦꯕꯤꯖ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 800ꯀꯤ ꯃꯊꯛꯇ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅ꯭ꯌꯨ ꯖꯥꯎꯐꯩꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯌꯣꯛꯄ ꯔꯦꯕꯤꯖ ꯅꯥꯔꯕ ꯍꯨꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯆꯤꯛꯄꯗꯒꯤ ꯔꯦꯕꯤꯖ ꯅꯥꯅ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯁꯟꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯊꯪ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 800ꯌꯥꯡꯈꯩꯒꯤ ꯃꯊꯛꯇ ꯔꯦꯕꯤꯖ ꯂꯩꯅꯥ ꯅꯥꯕ ꯃꯤꯑꯣꯏ ꯌꯥꯎꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ 3 ꯁꯤꯔꯦ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯦꯇꯔꯤꯅꯔꯤ ꯑꯣꯐꯤꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯂꯣꯡ ꯑꯦꯔꯤꯌꯥꯗ ꯉꯁꯤꯗꯒꯤ ꯃꯤꯑꯣꯏ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕ ꯌꯥꯒꯗꯕ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯕ ꯄꯨꯔꯒ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫